Online Manipuri ayuki pau yengbiriba pumnamuk puthoi laisramna khurumjari ahanbada maroiba pau miyam cheksil haudrabadi Manipur muthatpa pamba Congress amadi Kukigi makhuta taragani BJP Miyam cheksil haudrabadi Manipur muthatpa pamba Congress amadi Kukigi makhuta Manipur taragani haibaga loinana Congress Party ga loinana mapandagi changsilakpa narco terrorist singa mari leinai haibasi nongma nongmagi mayek senglakle haina BJP gi wangang loi ke Sart Kumar na phongdokre ngasi ni jaipa suthekta leiba thambal sanglen pawmi sing unawa amada mangna hai Congress Party ga loinana mapandagi changsilakpa narco terrorist singa mari leinai haibasi Chtminnaba ngamde mamangda Congress Party ga Kukigi semkhiba Itlf Cotu Itlf ka yana khiba wafam ama hojik chathariba Parliament session da Indian National Congress ki leader Rahul Gandhi amadi Malik Arjun Kharge da makhoi ga yana khibagi matung ina tonganba separate bill ama pass tawbiu haina thagalakpa miyamna ure miyam mamangda phone thagalakpa asina miyamda nungnangba phawhalle masina takpadi Congress Party ga makhoi ga mari leinai haiba takpani bill ama puthokta haibasi mari leiriba lengak aduna tawgadabani Handak pangthokhiba MP election da su Kuki singi polling station ayambada Congress chada 99 vote pikhibani Kuki na tanba demand amadi Congress na tawba demand mari adumak leinai makhoi na torokpa se yamna manai Congress na Manipur da PR thamba pami wafam thambaga loina na Kuki singna su Manipur da PR thamba pami Manipur miyam cheksil haudrabadi Congress amadi Kuki gi makhuta taragani fattaba kaya lakadabadagi wafam ase miyam da pawdambani haina Sart Kumar na phongdoladuna midai Chtminnaba amadi muthatnaba honabada Congress Party yawi haibada haimanba thokloi masi rajniti gi wafam nate paliba lengak asi ngasi sumiyamna thengnariba awaba kaya asi khanglibani chamanana chaitheng phanglibani awaba kaya asi koknaba party asina kanna honaduna lakli hojik sonari haiba wafam thamki separate administration Tanduna Manipuri chatharliba irang asida ima singi thongna adu utpa matam yorakle mema Federation of Civil Society Working Committee Women Wing na senduna hayeng konung mamangda leiba Iboy ama sumang lila complex da hayeng pangthokadoriba nupilan gi thoram asida kanaguma mioi natraga loop amata na ayet papiduna thingnaba honabiganu Manipur macheta na thugairaga separate administration Tanduna Manipur da matam sangna chatharagliba irang asida lamdam asegi ima oibi nupi singi thongna adu utpa matam oire haina Folks Working Committee Women Wing gi chairman laisrume mana phongdokre wafam asing asi Chahi khudingi December taragani thoida pangthokliba nupilan thoronga mari leinana ngasi folks na senduna iboy ama sanglenda fangalagani hidak leibada chada tarani thoidagi na kuntra fabo fanganbaga loinana achoba private hospital khara da operation yauna ana leyengi charge to discount fangalagani loinana lenga ki hospital singi doctor singna masagi khudong chaba yengduna anaba sing private hospital singda punaba honaba kaya yengsinduna government hospital singda pangthok na balub asina singani ambulance service amadi home clinical service to akhanaba provider khara da miyamgi oina hanthaba mamalda fangalagani hairi cherol asina hai cheng yauna nongmagi changraba yadraba grocery items singsu hanthaba mamalda fanganna balub asina thorang tore asigi sumathakta Yumgi thokpa thodokwa thoksing haibadi luhong khongdongba lana thoram atai thoram kayada sizinaba potlam haibadi chowkri seminar karnat amadi atai potlam sing mandap service yauna hanthaba mamalda waiba yaragani loinana matamgi tholakpa khudong chadaba kaya sulub asida pau piduna Tana biba yagani hairi cherol asina aroibada haribadi miyamgi yengduna sizinariba khudong chaba kaya asi lobidingba iraicha kayana lufasigi mobile number 9863065400 da call natraga WhatsApp tobirakpa yagani pijariba asida sunatana makhatana topa miyamgi mateng oigadaba thoramsingsu paikhanaba loop asina angambi thakta hotnari makhatana miyamgi suggestions singsu taramna ukchari hairi Manipur gi wafam haudorakpada Parliament charangnaba thokre BJP na matam pumbada Parliament Manipur gi issue khanadanaba honari Gaurav Gogoi Manipur da thokliba irang sigi tekcha Congress na pugadabani Piyush Goyal Lok Sabha mifam gi ngasigi 0 hour matamda opposition gi deputy leader Gaurav Gogoi na Manipur issue khananaba wafam pukhalakpadagi House charangnaba thoktuna pung ama makhairo mifam yei thokre Opposition luchingba Gaurav Gogoi na ruling BJP na matam pumbada Manipur issue nathairaga Hungarian American businessman George Soros ki issue da focus piduna lei haina marasi baga loinana Manipur wathokta center lenga ki asoiba kaya asilosinaba Soros bu Maikhumpi oina sizinar re haiki Mana makhatar dun hai Manipur miyamna hangliba wahang ahumdi ahanbada Prime Minister karamba matamda Manipur da lakadage haibasini ani suba wahang na Manipur gi tha taramapal faraklaba irang sigi waroichin ama puraknaba karamba numit Union Home Minister na House da wafamasi puthoktuna khannagadauri haibasini aroibada Manipur miyamgi wahangdi center na Manipur irang laksin bangamdana lairiba asoiba sigi
ꯆꯨꯡꯒꯣꯏ ꯑꯣꯏꯅ ꯀꯔꯤꯒꯤ ꯖꯣꯔꯖ ꯁꯣꯔꯣꯁꯄꯨ ꯁꯤꯖꯤꯟꯅꯔꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯍꯥꯎꯁꯇ ꯊꯝꯕꯒ ꯂꯣꯏꯅꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯗ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤꯒꯤ ꯗꯥꯏꯇ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯗꯤꯃꯥꯟ ꯇꯧꯈꯤ꯫ ꯑꯁꯥꯝꯒꯤ ꯖꯣꯔꯍꯥꯠ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯗꯒꯤ ꯃꯥꯏ ꯄꯥꯛꯂꯛꯈꯤꯕ ꯀꯪꯒ꯭ꯔꯦꯁ MP ꯒꯧꯔꯕ ꯒꯣꯒꯣꯏꯅ ꯃꯅꯤꯄꯨꯔ ꯚꯥꯏꯑꯣꯂꯦꯟꯁꯅ ꯀꯗꯥꯏ ꯐꯥꯎꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯣꯛꯍꯜꯂꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯊꯥ 19 ꯅꯦ-ꯅꯥ ꯇꯥꯗꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯛꯂꯤꯕ ꯃꯔꯛ ꯑꯁꯤꯗ ꯑꯥꯏꯟꯒꯤ ꯋꯥꯡꯃꯗ ꯅꯣꯡꯃꯩ ꯂꯥꯂꯣꯟꯕ, ꯗ꯭ꯔꯒ ꯂꯥꯂꯣꯟꯕ ꯑꯃꯗꯤ ꯎꯃꯪ ꯀꯣꯛꯊꯣꯛꯇꯨꯅ ꯎ ꯕꯤꯝꯁꯤꯡ ꯂꯣꯟꯅ ꯆꯤꯡꯊꯣꯛꯄꯒꯤ ꯊꯕꯛꯁꯤꯡꯁꯨ ꯂꯦꯞꯇꯅ ꯆꯠꯊꯔꯤ꯫ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯩꯂꯣꯏꯁꯪ ꯊꯣꯡ ꯂꯣꯟꯅꯕꯗꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯦꯀꯥꯗꯃꯤꯛ ꯀꯦꯔꯤꯌꯔꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯍꯜꯂꯤ꯫ ꯍꯦꯜꯊ ꯀꯦꯌꯔ ꯐꯦꯁꯤꯂꯤꯇꯤꯒꯤ ꯊꯕꯛꯁꯨ ꯃꯄꯨꯡ ꯐꯥꯅ ꯐꯦꯜ ꯑꯣꯏꯗꯨꯅ ꯃꯤꯆꯝ ꯃꯤꯌꯥꯝ ꯑꯋꯥꯕꯒꯤ ꯆꯩꯊꯦꯡ ꯈꯝ ꯊꯦꯡꯅ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤ꯫ ꯒꯧꯔꯕ ꯒꯣꯒꯣꯏꯒꯤ ꯋꯥꯐꯝ ꯔꯤꯑꯦꯛ ꯇꯧꯔꯗꯨꯅ ꯀꯃꯔꯁ ꯑꯦꯟꯗ ꯏꯟꯗꯁꯇ꯭ꯔꯤ ꯃꯤꯅꯤꯁꯇꯔ ꯄꯤꯌꯨꯁ ꯒꯣꯌꯦꯜꯅ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯕꯨ ꯆꯩꯔꯗꯨꯅ ꯄꯥꯔꯇꯤ ꯑꯁꯤꯅ ꯐꯣꯔꯦꯟ ꯐꯣꯔꯁꯁꯤꯡꯒ ꯂꯧꯇꯨꯅꯔꯒ ꯏꯟꯇꯔꯅꯦꯜ ꯗꯤꯁꯇꯔꯕꯦꯟꯁ ꯀꯌꯥ ꯄꯤꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯈꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡꯁꯤꯒꯤ ꯇꯦꯛꯆꯥꯛ ꯄꯨꯝꯕ ꯀꯣꯡꯒ꯭ꯔꯦꯁꯅ ꯄꯨꯒꯗꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯟꯇꯔꯅꯦꯜ ꯗꯤꯁꯇꯔꯕꯦꯟꯁ ꯈꯨꯗꯤꯡꯃꯛ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯐꯣꯔꯦꯟ ꯐꯣꯔꯁꯁꯤꯡꯒ ꯂꯧꯊꯨꯅꯔꯒ ꯊꯣꯛꯇꯨꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯅꯦꯅꯥ ꯇꯥꯗꯕ ꯐꯤꯚꯝ ꯑꯃ ꯑꯣꯏꯍꯜꯂꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯀꯣꯡꯒ꯭ꯔꯦꯁ ꯂꯩꯉꯥꯛ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯀ꯭ꯔꯥꯏꯁꯤꯁ ꯊꯣꯛꯄ ꯃꯇꯝꯗ ꯃꯇꯝ ꯑꯗꯨꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯅꯤꯄꯨꯔꯗ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯈꯤꯕ꯭ꯔꯥ? ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯔꯛꯄꯗ ꯃꯗꯨ ꯂꯣꯏꯁꯤꯟꯅꯕ ꯀꯣꯡꯒ꯭ꯔꯦꯁ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯈꯤꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯍꯪꯈꯤ꯫ ꯒꯧꯔꯕ ꯒꯣꯒꯣꯏ ꯑꯃꯁꯨꯡ ꯄꯤꯌꯨꯁ ꯒꯣꯌꯦꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯨꯟꯅꯔꯛꯄ ꯑꯗꯨꯗ MP ꯈꯔꯁꯨ ꯌꯥꯎꯁꯤꯜꯂꯛꯄꯗꯒꯤ ꯍꯥꯎꯁꯇ ꯆꯔꯥꯡꯅꯕ ꯊꯣꯛꯄꯗꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯐꯥꯎꯕ ꯃꯤꯐꯝ ꯌꯩꯊꯣꯛꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯅ ꯇꯛꯁꯤꯟꯗꯨꯅ ꯏꯟꯗꯤꯌꯥ ꯕ꯭ꯂꯣꯛ ꯃꯅꯤꯄꯨꯔꯅ ꯁꯤꯟꯗꯨꯅ ꯊꯥ ꯑꯁꯤꯒꯤ 9ꯗ ꯗꯦꯜꯂꯤꯒꯤ ꯖꯟꯇꯔ ꯃꯟꯇꯔꯗ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪꯗ MP ꯒꯧꯔꯕ ꯒꯣꯒꯣꯏ ꯌꯥꯎꯅ ꯑꯣꯄꯣꯖꯤꯁꯟ MP ꯀꯌꯥ ꯁꯔꯨꯛ ꯌꯥꯈꯤꯕꯅꯤ꯫